Arambai News Guwahati da Manipuri Pao tabiriba singbu ihan hanba maktada Chigangbam Sujitarani na khurumjari hauzik ngasi gi samlappa mariba pau sing lobirasi Assam gi Barak Valley da COVID-19 gi laichat thazarubagi wangmada sandorokliba sibu laksinaba total lockdown thamlagani Barak Tampakta leriba district ahumgi District Disaster Management Authority ahumakna tongan ba order thokladuna akanba chection thorangsing lokhatpa hokre Lockdown asi August ki tang kuntaret haibidi hayeng ayuk anganbadagi hauraga September ki tang marigi ahing nongyai fawba chathagadabani Sahar area singdadi pharmacy khaktamak hangba yagani aduga khungangi lamsingdana naitom hangba dukan sing khaktamak hangba yagani panba yai Barak Tampakta COVID positive case lising tara hena phangkhre masigi manungda chada yangkhai mukti naba phakre aduga Tampaka sida hauzik fawbada COVID naduna miyoi yangkhai gi punsisu mangkhrabani Assam dangarang punna lisingamaga chamapan humbudra humdoi positive case phangki masigi manungda kasardagi positive chamaga nifumapan yaurakhi panba yabadi kasargi SP BL Minasu COVID-19 positive oikhrabane Maki PSO cook yauna staff nipansu amuktada COVID-19 positive oirakhi Assam gi hanagi CM Tarun Gogoi COVID-19 positive oikre panba yai ahaloiraba Congress luchingba se haukiba numit kharani asida mikhalda mityeng thamlaga hanagi mantri Ajanta Niyok kaloinana punna koichatlamani Ajanta Niyok su ngarang leibak pokpu numit COVID-19 positive oikre Tarun Gogoi hoje Guwahati gi GMC hospital da admit tokduna layengba hokre Panba yai hauzik fawbada state asida MLA taramanga positive oikhrabani makoigi manungda MLA tareti hauziksu laying chathari Dispurda paliba BJP na luchingba sarkar asida CM Sarvanand Sonowalga chap manana sakti paribasi Minister Himanta Biswa Sarmane Congress amadi AIUDF tanatana ASU AJYCP amasung atay lupsingna target toribasisu Minister Himanta Biswa Sarmagi mathaktani Mahaki mayokta leibasingna mahak CM oiningi Sarvanandadagi CM gi phammunanaba hotnari haina handak ngangnarakhiba adugi pakhom piraduna Minister Himanta Biswa Sarmana mahak lakliba inglisingani kunmathoi gi assembly mikhal thengnaningbagi wakhal leite phamgi maningda chenba misunate Assam amadi BJP gi damakta thabakti leptana sukhigani mathangi mikhalda BJP gi seat cham hena phanghanba haibasina mahaki pandamni Assam gi seba tawjabasida mahaki santi phangjai hairakre Maifana Manipuri lon kannanaba amadi mayamda awareness pibagi humphumari suba amadi humphumanga suba khongjang ngasi changsinkhre Maifa Lakhipur branch na sinduna Lakhipur Kendra gi manung channa Astra Labu Khunda Ningombam Rajkumar Laishram Nilamani Ngathem Kunjabati Ima Sanathoi amadi Maifa gi president Seram Herazitna daista phamki aduga Konthaujam Bijoyna campaign asigi matangda wahodok thamki Maifa Lakhipur branch ki president oriba Paunam Git Chandrana Assamdagi Manipuri lon mutkrabadi aikhoisu nongmadi Assamdagi mutkigani haibagi mipaiba phongdokhi Amadi humpumanga suba campaigna Puthikal Khunda Hodam Bijoyna miphammapu aduga Ima Sanathoi amasung Maifagi president Seram Herazitna presidium member oiduna ngasi pangthokre miphamasi preside tokiba Hodam Bijoyna Assamda aikhoigi masing likcharabasu aikhoigi apunbagi thauna utpagi matam yaurakle haiki Chairagasida Kasar district ki Lakhipur Kendra gi manung channa Icha Khomdram Laikai gi Maira Paibi Singh amadi Khunja Singhna ngasi numidang wairam Assamda changshiliba Manipuri ima lon ga mari leinana taliba wakat sing asibu sawgatladuna Maira gi khongchat ama chatkre khongchat asida khungang asigi lambi thong sembide haibagi akanba wakat amasu thamki Manipur ngasi COVID-19 gi anoba case chamaga nifumathoi phangkhre masigi manungda chamaga 13 nichamni aduga kunmanga na CAPF ki personnel singni positive oriba micham chamaga 13 asigi manungda ani khaktangdi mapandagi halakpani makhoi animak none dagi ngaktani aduga lemhoriba chamaga 13 na travel history leitaba singni makhoi gi manungda Imphal West dagi 53 Imphal East dagi 39 amadi Thobal dagi su 13 yaurakli Panba yai ngasi miyoi 13 na discharge tauki ngasi Zenimsta COVID naduna chahi humphumanga surabi Imphal gi wahingbam lekai dagi nupi ama laikhidre mahak hauki bogus ki tangkunda positive oibadagi Zenimsta laying lakhibani ngasi laikhidrabi asi tharaga state asida COVID naduna laikhidabagi apunba masing kunmanga sukhre
ngarang Jiribamda punna miyoi humpu niputaruk COVID test tawbada police personnel amasu positive oiba thengnakhre mahak Jiri hospital gi COVID ward laying ba hokre panba yai Jiribamda hanadagi hojikna hena COVID ki phibam phagalaklabani Jenims Hospital dagi COVID na bimiron binupi ama hospital asina ningthina laying bide amadi matam chana pija pithak tawbide hairaduna lona ngarang chenthora nupi asi Khetrigau makhalaikai dagini chahi 39 lom surabini club ki miyoi singna khanglakpadagi khudakta yumda changchinduna mahakpu hospital da punanaba hotnaki tawbatabu hojik yum adugi miyoi khudingmak COVID test tawba tarakli Manipur NPP gi manungda chingkhaina ba haurakle NPP gi president Conrad K Sangmana Manipur gi fishery minister oriba Kai Sibo interim state president oina khalle lauthokrabasu state asigi sangai progda leiba office ta ngarang party asigi mifam pangthoktuna hanagi president Thangmilen Kipjen bu chahi ahum gi oina president khalle lauthoklubuddagi khudakta amuk NPP gi national president oriba Conrad K Sangmana Thangmilen Kipjen yauna miyoi mari chahi mari gi oina party asidagi tanthok haina lauthorакre Assamda khundariba Manipuri singna Manipuri lonbo Assamgi associate official language oina sakhangbina ba changchiliba khongjang asi ipa thokok uripok naurem thongda leibana sogalakli Manipuri lonbo Bharat Sangvidhan gi nipan suba schedule da chalhana ba honabada chawraba thodang lokhiba loop amane ipa thokok Isagi nat amadi loan gi matang da changchiliba iho khudingmakta ipa thokokna matam pumbada lepkani hairakli Laibagasi Prime Minister Narendra Modi na COVID laichat mayok nanaba mipum khudimak na punna lepminagadabani haina Laibagasi miyamda haizarakhiba aduna thongna oiraga Manipur da transgender doctor amana COVID ki mayok tangamjaba kathoktuna thabak tawri Beyonce Laishram Koba chahi kuntaret suraba transgender asi Imphal gi maming leiraba private hospital amada duty tawribani amadi state asida COVID laichat thorakpadagi hauna COVID anabasing layengduna lakli Matau asumna Manipurda nupi manbi hairaga khangnariba transgender singna ana layeng bagi lamdasu makhoigi talent utpangamlakli Beyonce Laishram Rims tagi MBBS loishinki amadi hojikna Imphal gi Caesar Hospital da thabak tawribani Handak kharani mamangdagi Manipurda CAPF ki personnel sing lepalaitana COVID positive orakliba kaya asida miteng thamlaga Manipur gi CM N Birena Suti laukhibadagi state asida amuk halakpa natraga duty tawba lakpa personnel singi manungda positive oibagi chang hengalakpadagi CAPF personnel sing Manipurda posting natraga transfer tawrakpa matam kharagi oina yeithok pinaba Union Home Ministry da haijakre Panbayai Manipurda punna positive oiba CAPF ki personnel masing lisingamaga chonga yaushilak Arunachal Pradesh Sarkar na state asigi lehaucha singi hak ngak senanabagi damakta frontier state asibu Bharat Sangvidhan gi taruk suba schedule gi makhada chalhanaba center da chaksinabagi warep state cabinet na laukhre Wafam asi hayeng haibadi August ki tang 19 tagi hogodoriba state assembly gi manga suba session da khanabaga loinana center da thagatlagani hairi hayeng dagi hogodoriba assembly session asi Facebook amadi DD Arun Pravada live pigadoribane Panbayai Bhutan China amadi Myanmar gi ngamkhaida leiba state asi manga suba schedule gi makhada leiba maramna 6 schedule da phangbagumna indigenous community singda special right pidribane Amadi Arunachal Pradesh ta hojik lairiba ILP system renew tawkhibaga loinana lakliba September tang amadagi hauna temporary ILP issue tawnanabagi warep Rajya Sarkarna laukhre Mizoram da COVID laichat leptana sandorliba si makha tana laksinabagi pandamda hayeng haibadi August ki tang 19 Sagolsel numita pangthokani toramba village council amadi local council gi general mikhal matam kaktana yeithoknabagi warep state election commission Mizoram na laukhre Tripura da COVID ki positive case angakpa phangna hengalakpaga loinana state asi COVID ki high risk zone da changsilakli haina state level core committee na warning tawrakre karigumba state asida COVID test tawbagi masing hengat handrabadi lakliba October thadadi laichar asi control tawbagi wangmada chatkragani hairi Meghalaya da ngasi nungtil COVID positive oraba Silongi Anjali cantonment tagi chahi humbudra suraba halama masagi mayumda bathroom da lektharakpadagi leikhidre Mentally challenged oraba miyoi oibadagi mahak home quarantine da lerakhibane mahak asymptomatic patient ne
ahal asigi misi asi covid na sibagi manung changadra natraga challoidra haibadu khanari haina director health services na hairakre Assam da COVID-19 gi apunba confirm case masing lising marfudra mariga chaunga marfudra humdoi sukre lising taramapan ga chaunga taramanga na active oiri lekhidabagi masing chani ga humphuni Tripura da nauna positive case chahum ga kumapan phangkhibaga loinana apunba confirm case masing lising mapan ga chaunga kunthra mapan sukre lising ani ga chani pan humpu humdoina active oiri ngasi mioi mari laikan bangam dana lekhidabadagi apunba lekhidabagi masing marfu humdoi sure mato sumna Tripura da COVID-19 gi phibam yamna mak sathirakli Manipur ngasi nauna positive case chamaga nifumathoi phangkhibaga loinana apunba confirm case masing lising manga ga chaunga marfu manga sukre lising amaga chatret kunthra mathoina active oiri ngasi mioi ama leikhidabaga loinana apunba leikhidabagi masing kunmanga sukre Nagaland su nauna positive case kuntaruk phangkhibaga loinana apunba confirm case masing lising ahum ga chatret humbudra nipan sukre lising amaga chama nifumapan na active oiri leikhidabagi masing nipane Arunachal Pradesh da apunba confirm case masing lising ahum ga chamri tarani thoi sukre chanipan ga marfudra mapan na active oiri leikhidabagi masing mangane Meghalaya da su nauna positive case kunithoi phangkhibaga loinana apunba confirm case masing lising ani supna nipu sukre lising amaga chamaga yankhai nipana active oiri leikhidabagi masing nipane amadi Mizoram da sungasi nauna positive case taramari phangkhibaga loinana apunba confirm case masing chamapan ga humpu taret sukre Samna lisingama yoksilakle aduga active oriba case masingna chamriga marfutara marini leikhidaba amata yaudri India da ngasi gi oina hojik phawbada positive case lising yankhai manga ga chamapan yankhai manga phangkhre masida Maharashtra yauna state nipan gi report chu watlibani Apunba positive case masingna lakh kunthra nithoi ga lising nifumari sukre apunba active case masingna lakh taret ka lising tarataruk yaukre apunba sikhibagi masingna lising humpu ga chani marfumari sukre ngasi gi oina mioi chatruk ka humbudra nithoi sikhibagi pau lakli aroibada atopa pau singda Malemdagi tamthiraba polio laina muthatnanaba chahi kya changsilakpa khongjang asigi landmark amoina World Health Organization na Africa bu polio free oire haina lauthokre masi Africa gi oina puari oihoragadaba numit ni haina Africa gi regional director World Health Organization na hairakli Serum Institute of India SII na puthokpa Oxford COVID vaccine gi phase 2 clinical trial Pune gi Bharati Vidyapith Medical College and Hospital da ngasi nungthil dagi hokre COVID amadi antibodies test negative oire haiba khanglaba matung chahi kunthani thoi suraba nupa amada Covishield vaccine gi first shot thaba hokre atopa chahi nipunipan suraba male volunteer amadasu vaccine asi thaki punna candidate kunmanga da lagliba numit tare ni asigi manungda vaccine asi tharagani Parikya yaithoknabagi wakalakpa kaya leirabaso National Testing Agency NTA na lepkiba matungina Englishingani kungi JEE Mains amadi NEET UG gi parikya sing mathang thada pangthoklagani amadi hariba parikya sing asigi examination center masingsu hengathankhre G Mains ki matangdana hana center chaunga ga humbudra leirambadu hojikna chatruka humpude hengathankhre aduga NEET UG gi na hana center lisingani ga chaunga nifutaruk leirambadu hojikna lisingahum ga chanipan nifuhumdoida hengathankhre Asigi sumathakta G Mains ki matangdadi hanana sif nipan leiramba adu tarani thoida hengathankhre loinana sif amada candidate ki masing hana lakh amaga lising kunthani thoi leiramba adu hojikna lising marfu manga da hanthahankhre Handak sahi gi oina G Mains ki damakta lakh nipan ga lising yankhai mukna register torokhi aduga NEET UG gi na candidate lakh taratarukna register torokhi Panbayai G Mains exam September tang amadagi horaga taruk fauba togani aduga NEET UG na September gi tang 16 da togadabani Chairaga sida NEET ki damakta ngasidagi admit card issue tobasu hokre Amadi rail yatri gi passenger lakh taret henbagi GB nifumdoi gi data leak oikre Data asida yauriba si passenger singi ming phone number email ID debit amadi credit card ki number sing amadi ticket booking gi detail pumbani maramaduna security gi thorang matik chadabadagi platform asi expose oikhibaga loinana user lakhaya gi personal data amadi payment information sing khudong thiningai oirakli
ngasi gi oinadi Arambai News Guwahati da Manipuri Pao sandokchaba matang asita loisinjaba ga loinana amuka su hanna khurumjari.